Bishnupur District Police Commando Phougakchao Police Station amade Taramapan Shuba Garhwal Rifles ke apunba team amana ngarang Phougakchao Awang Leikai ke National Highway number 2 ki paringda achat shing check toubada soft case tarada haptuna purakpa heroin powder gram chama kuntaret ronga Konnana Nupi ama Phagatpa ngamkhre hiramasiga mari leinana police tagi fangba paw ma ki matung ina Bishnupur District KSP Ravi Kumar ki meeting makhada security force ki apunba team aduna Phougakchao Awang Leikai ke National Highway number 2 ki paringda achat sing check tawkhe maduda chinganingai oiba mongda Churachandpur rom dake kwakta tamna lakpa auto rickshaw registration number MN01L4189 ama check tawkhe maduda auto rickshaw aduda tonglakpa nupi ama makhata na check tawbada gram chama kuntaret ki oigadaba sapon cap tara purakpa heroin powder sing Phagatkhre Drug sing aduga Konnana faraba nupi aduti yaripok tuli haldage hauzikna kwakta terakhong ward number 1 da leibe MD Majipur ge loinabe Farida Begum chahi kuntra taret ni hari faraba nupi adu drug sing aduga Konnana makhata ba logi thabak lokatnaba Phougakchao Police Station da sinakhre haina pawasna makhatari